ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯨꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯊꯣꯏꯕ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯄꯥꯎꯇꯥꯛꯁꯤꯡꯗꯒꯤ ꯐꯣꯡꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯁꯤꯕ ꯃꯤꯕꯨ ꯑꯐꯣꯡꯕꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯑꯣꯏꯅ ꯈꯜꯂꯤ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯈꯦꯠꯅꯩ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯤꯕ ꯃꯤꯒꯤ ꯁꯔꯨ ꯊꯨꯗꯦꯛꯄꯗꯤ ꯑꯍꯤꯡꯕ ꯃꯤꯒꯤ ꯁꯔꯨ ꯊꯨꯗꯦꯛꯄꯒꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯍꯤꯡꯕ ꯃꯤꯒꯤ ꯁꯔꯨ ꯊꯨꯗꯦꯛꯄꯗ ꯑꯋꯥꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯅ ꯑꯁꯤꯕ ꯃꯤꯒꯤꯁꯨ ꯑꯣꯏ ꯅꯣꯡꯃ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯖꯔꯠ ꯑꯃꯔ ꯕꯤꯟ ꯍꯖꯝ ꯔꯗꯤꯌꯜꯂꯥꯍु ꯑꯟꯍꯨꯅ ꯀꯕꯔ ꯑꯃꯗ ꯉꯥꯔꯒ ꯐꯝꯕ ꯎꯕꯗ ꯍꯥꯏꯕꯤꯔꯝꯃꯤ ꯀꯕꯔ ꯋꯥꯂꯥꯕꯨ ꯑꯋꯥꯕ ꯄꯤꯒꯅꯨ ꯃꯤꯑꯣꯏꯕ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯂꯝꯃꯤ ꯗꯨꯅꯤꯌꯥꯗꯒꯤ ꯕꯔꯖꯈꯇ ꯌꯧꯈꯤ ꯃꯍꯥꯛꯄꯨ ꯀꯕꯔꯗ ꯊꯝꯗ꯭ꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯕꯁꯨ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯥꯡꯊꯣꯜ ꯀꯥꯏꯅꯆꯤꯡꯕꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯀꯕꯔꯁꯇꯥꯟꯗ ꯄꯨꯅꯕ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯗ ꯑꯁꯤꯕ ꯑꯗꯨꯅ ꯑꯐꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯕꯨ ꯊꯨꯅ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯄꯨꯔꯤꯕꯁꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯃꯈꯥ ꯇꯥꯕꯤꯔꯛꯏ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯅ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯇꯥꯔꯝꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯒꯅꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗꯒꯤ ꯀꯌꯥꯃꯠ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯕꯔꯖꯈ ꯀꯧꯏ ꯕꯔꯖꯈꯀꯤ ꯑꯔꯊ ꯄꯔꯗꯥ ꯑꯃꯁꯨꯡ ꯐꯤꯈꯜꯒꯤ ꯂꯥꯏ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯈꯤꯔꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯤꯈꯜ ꯑꯃ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯅ ꯕꯔꯖꯈ ꯀꯧꯕꯅꯤ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯑꯁꯤꯕꯁꯤꯡꯕꯨ ꯗꯐꯟ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯍꯗꯤꯁꯁꯤꯡꯗ ꯕꯔꯖꯈꯀꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯕꯒꯤ ꯃꯇꯥꯡꯗ ꯀꯕꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯩ ꯇꯧꯕꯇꯕꯨ ꯑꯁꯤꯕ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗ ꯊꯥꯗꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯕꯔꯖꯈꯇ ꯍꯤꯡꯗꯨꯅ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯖꯥꯕ ꯑꯃꯁꯨꯡ ꯁꯋꯥꯕꯇꯤ ꯊꯋꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅꯤ ꯀꯥꯎꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅ ꯑꯜꯂꯥꯍ ꯇꯥꯂꯥ ꯎꯠ ꯅꯠꯇ꯭ꯔꯒ ꯎꯐꯨꯜ ꯑꯣꯏꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯒ ꯑꯖꯥꯕ ꯅꯠꯇ꯭ꯔꯒ ꯁꯋꯥꯕ ꯄꯤꯕ ꯉꯝꯕ ꯃꯄꯨꯅꯤ ꯍꯗꯤꯁ ꯁꯔꯤꯐꯇ ꯂꯥꯛꯏ ꯃꯤ ꯑꯃ ꯒꯨꯅꯥꯍ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯋꯁꯤꯌꯠ ꯇꯧꯏ ꯑꯩ ꯍꯦꯛ ꯁꯤꯕꯒ ꯃꯩ ꯊꯥꯗꯣꯛꯎ ꯑꯗꯨꯒ ꯑꯩꯒꯤ ꯎꯠ ꯑꯗꯨꯅ ꯇꯪꯈꯥꯏ ꯑꯃꯅ ꯀꯪꯐꯥꯟꯗ ꯆꯩꯊꯣꯛꯎ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯁꯃꯟꯗꯔꯗ ꯂꯪꯊꯈꯣ ꯋꯁꯤꯌꯠ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯩꯕꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯀꯅꯥꯗꯁꯨ ꯄꯤꯗꯕ ꯌꯥꯝꯅ ꯀꯟꯕ ꯑꯖꯥꯕ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯃꯍꯥꯛ ꯁꯤꯔꯦ ꯃꯆꯥꯁꯤꯡꯅ ꯃꯄꯥꯒꯤ ꯋꯁꯤꯌꯠ ꯃꯇꯨꯡ ꯏꯟꯅ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯁꯃꯨꯗ꯭ꯔꯗ ꯍꯨꯀꯨꯝ ꯇꯧꯏ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯎꯠꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯨ ꯁꯃꯨꯗ꯭ꯔꯅ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯎꯠꯁꯤꯡ ꯄꯩꯁꯤꯜꯂꯦ ꯑꯁꯨꯝꯅ ꯀꯪꯐꯥꯜꯗꯁꯨ ꯍꯨꯀꯨꯝ ꯇꯧꯏ ꯀꯪꯐꯥꯜꯅꯁꯨ ꯃꯍꯥꯛꯀꯤ ꯎꯠꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯦ ꯎꯠ ꯄꯨꯝꯕ ꯄꯨꯟꯁꯤꯜꯂꯒ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯥꯕꯨ ꯍꯤꯡꯒꯠꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯕꯤꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯅꯕ ꯋꯁꯤꯌꯠ ꯇꯧꯔꯤꯕꯅꯣ ꯃꯍꯥꯛꯅ ꯍꯥꯏ ꯍꯦ ꯄꯔꯣꯗꯤꯒꯥꯔ ꯅꯪꯕꯨ ꯀꯤꯕ ꯃꯔꯝꯗꯒꯤ ꯇꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯃꯗꯨꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯥꯕꯨ ꯀꯣꯛꯊꯣꯛꯄꯤꯈꯤ ꯍꯗꯤꯁ ꯁꯔꯤꯐ ꯀꯌꯥ ꯑꯃꯗꯒꯤ ꯈꯪꯂꯦ ꯃꯣꯃꯤꯟꯁꯤꯡ ꯕꯔꯖꯈꯇ ꯑꯃꯒ ꯑꯃꯒ ꯎꯅꯩ ꯑꯃꯁꯨꯡ ꯑꯂꯝꯃꯦ ꯗꯨꯅꯤꯌꯥ ꯑꯁꯤꯗꯒꯤ ꯆꯪꯈꯤꯕꯁꯤꯡꯗ ꯍꯪꯉꯤ ꯐꯨꯂꯥꯅꯥꯒꯤ ꯀꯔꯤ ꯍꯥꯂꯠꯅꯣ ꯑꯃꯁꯨꯡ ꯐꯨꯂꯥꯅꯥ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯤ ꯍꯖꯔꯠ ꯁꯌꯤꯗ ꯕꯤꯟ ꯖꯨꯕꯩꯔ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯕꯔꯖꯈꯀꯤ ꯃꯤꯁꯤꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥꯁꯤꯡꯅ ꯗꯨꯅꯤꯌꯥꯗ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯑꯣꯛꯁꯤꯟꯕ ꯑꯗꯨꯒꯨꯝꯅ ꯑꯣꯛꯁꯤꯜꯂꯤ ꯍꯖꯔꯠ ꯁꯥꯕꯤꯠ ꯕꯨꯅꯥꯅꯤ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯔꯕꯗꯤ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯤꯈ꯭ꯔꯕ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯥꯕꯨ ꯀꯣꯏꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯗꯨꯅꯤꯌꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯒ ꯎꯅꯕꯗ ꯍꯔꯥꯎꯖꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯏ ꯍꯖꯔꯠ ꯀꯩꯁ ꯕꯤꯟ ꯀꯥꯕꯤꯁꯥ ꯔꯗꯤꯌꯜꯂꯥꯍु ꯑꯟꯍꯨꯅ ꯍꯥꯏ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯣꯃꯤꯟ ꯅꯠꯇꯕ ꯑꯃ ꯁꯤꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯁꯤꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯒꯠꯂꯤ ꯍꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯑꯁꯤꯕꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯕ꯭ꯔꯥ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯇꯥꯛꯄꯤꯔꯛꯏ ꯍꯣꯏ ꯁꯥꯅꯕ ꯌꯥꯏ ꯑꯃꯁꯨꯡ ꯑꯃꯒ ꯎꯅꯩ हजरत आयशा रज़ियल्लाहु अन्हुना हाय हुजूर सल्लल्लाहु अलैहि वसल्लम ना हायबिरम्मी कनागुंबना मागी मुसलमान भाईगी कबरगी मनाक्ता लेप्तुना जियारत तौरबदी
Kabarwala aduna magi salamgi paukhumpi Hazrat Umme Bisar radhiyallahu anha nahai Huzur sallallahu alaihi wasallam da aina hangatli O Allah gi Rasul asiba masel ammaga khangnabra Huzur na takpirakhi Nangbu afaba oihanbisanu afaba thawaising Jannatta asangba ucheksinggi masaigonda tongduna lay uchek masel karigumba ammaga khangnarabadi hawai masel so ammaga khangnaroidra Hazrat Abu Sa'id Khudri radhiyallahu anhu nahai Allah gi Rasul sallallahu alaihi wasallam nahai birami kanagumba na Quran Sharif sonba hauraga mapung phana sonba loidringaida sirabadi mabu kabarda farista amana Quran Sharif tambigani asumna mahakna Allah ga unaba matamda Quran pak mapunggi hafiz oigani masagi punsibu afaba amal singda kalas tauriba siraba matungi punsida thajaba thamliba dunya gi apamba thamdaba misak adudi sibana mafam asidagi hena pami aduga dunya gi punsibu fattaba thabak tauraga leliba miyoising adudi sibabuki Sulaiman bin Abdul Malik na Abu Jaham rahmatullah alayda hangi ay nasibadagi kiriba si karigino mahak na paukhum pirai kiribagi maramdi nangna dunyabu hinghalli aduga akhirat pu barbat tawi maram asina hinghalliba mafamdagi karisu laytaba mafamduda chatpa pamdabani Sulaiman na hay taseng namap adomna hayriba adu summi kanagumba na kabargi punsibu thajariba afaba amalgi mahutta nungaywa fangani thajariba amasung dunyagi marup mapang mari mata thaduk lamlaga barzakhta mari mata khangna sana basing unaruagani khangliba mi aduna sibabu karigidamak kirugani sigiti matang asida loisallage yamna sangna hapasu tabada mayamna wagani nungairoi aduna hayeng amuk makha masigi makha su leire episode 2 oina semjarake mayamna sungsoi soidanamak subscribe tawbiramu like nambiramu aduga share su tawbiyo